Nangonday na bandhan thamba korfudo adu handokke haidena lakpani. Kaino dainama adugi korfudu di handokpa yararoi. Inamagi korfudo sendoi na ayogre. Hanbadane kaya nungairaroi. Ibema sendoi kaya no inama hapamage. Inama korfudo hanba sungya yararoi mado aigi oirabani. Inamanane handaya de harganane lupa lising tarapi biramo. Karino bema phazabia lupa lising amada bandhan thamba korfudubu nang lupa lising tarapi yo hairibadubo. Iche phazabia aigi paisa do lawba yaradra. Ho marup to phangnakhraga amata hunaraktre adugine. Iche na matha sadana lairamisi. Aduda khangde che aidi marup to watli ha de hunjabani. Aduna aigidi bidaba yaroi. Iche na ngamni na horiba marup natra. Ai numini ni matam thari sini che. Sigi manungda bidaba sunga yaroi. Hello, Basanta. Kai haige che? Oh, nangi marup paisado lauro lao haige tawbani. Aise yumdadi laite. Lapro talao adugane nangi paisado lauro. Che, kaigino nungna wairam sidabu marup paisa pigena bu asuk lapkhra mafam sida kaurisibo. Yada tawrinine aisune swaidagi paisa khara lokhalini. Nangi paisado sugadaba lupa lising ani khata ngaire. Asidagi khara haigalagane imanabi amagi mayumda sangadabane. Adugane mangondagi paisado lauraga pulap pirage. Nanga mukta changminarusiba. Basanta nangmu khara kanna thaugaidorage gari do pung sisu ayore pung taruk makhai tare tasala emi. Hoi che lam lapa sida tawine lambi ne khara nungai tabane. As kaino khangde pung sina maroma taren makhai tasale. Basanta isidi yumda changba ngamaroibo. Kaino chen haidubo. Aidi ne yum hanba ngamaroi. No yumda oina chatlani. Kai wano de che matu natai jada wani da. Ai nya haujik ni mayam se kana na ba koi lau zani. Laurage. As iche nang sidi ba ko. Aibu lesabi ari binang bu chen ho tari bo.